ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯨꯈꯤꯗ ꯊꯥꯗꯔ ꯇꯥꯎ ꯌꯥꯅꯤꯀꯣ ꯍꯥ ꯉꯍꯥꯟꯋꯥꯏ ꯂꯥꯏ ꯈꯨꯗꯦꯡꯗ ꯇꯥꯎꯕ ꯑꯗꯨꯃꯥꯏꯅ ꯂꯥꯏ ꯄꯨꯈꯤꯗ ꯂꯥꯏ ꯈꯨꯗꯦꯡ ꯊꯥꯗꯔ ꯇꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯉꯁꯤꯗꯤ ꯆꯧ ꯑꯣꯏꯅ ꯍꯧꯔꯅꯤ ꯆꯧꯁꯦ ꯄꯦꯀꯦꯠ ꯑꯃ ꯑꯆꯧꯕꯗ ꯌꯥꯎꯔꯝꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯤꯕꯨꯗꯤ ꯌꯥꯝ ꯌꯥꯝꯗꯦ ꯆꯥꯗꯣꯏꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯥꯁꯇꯥ ꯇ꯭ꯔꯤꯠꯁꯦ ꯑꯃ ꯍꯥꯞꯆꯤꯜꯂꯅꯤ ꯁꯤꯒꯤ ꯃꯃꯤꯡꯒꯁꯦ ꯄꯥꯁꯇꯤꯌꯥꯅꯣ ꯍꯥꯏꯕ꯭ꯔꯥ ꯄꯥꯁꯤꯌꯥꯅꯣ ꯍꯥꯏꯕ꯭ꯔꯥ अरे कहना क्या चाहते हो ꯉꯁꯤꯗꯤ ꯀꯨꯀꯔꯗ ꯍꯦꯛꯇ ꯐꯨꯠꯆꯜꯂꯁꯦꯀꯣ ꯁꯤ ꯑꯃ ꯍꯥꯞꯆꯤꯟꯈ꯭ꯔꯁꯦ ꯏꯃꯥꯎ ꯆꯦꯁꯨ ꯇꯥꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯤ ꯑꯃꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯁꯤ ꯃꯣꯏꯒꯤ ꯄꯥꯁꯇꯥ ꯃꯦꯀ꯭ꯔꯣꯅꯤꯒ ꯍꯥꯞꯆꯜꯂꯁꯤ ꯌꯥꯝ ꯄꯣꯔꯛꯑꯣ ꯑꯗꯨꯝ ꯃꯆꯥ ꯃꯆꯥ ꯄꯤꯛꯄꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯧꯁꯦ ꯉꯧꯕ ꯂꯣꯏꯔꯦ ꯍꯥꯞꯊꯔꯦ ꯄꯨꯊꯣꯛꯑꯅꯤ ꯑꯗꯨꯒ ꯁꯤꯗ ꯒ꯭ꯂꯥꯁ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯤꯁꯤꯅ ꯆꯥ ꯌꯥꯝ ꯊꯛꯄ ꯃꯤ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯗꯨꯒꯤꯅꯦ ꯑꯗꯨꯒ ꯀꯞ ꯃꯆꯥ ꯃꯆꯥꯒꯤꯁꯤꯅ ꯌꯥꯝ ꯊꯛꯇꯕꯒꯤ ꯑꯗꯨꯒ ꯆꯠꯅꯤꯁꯤꯗꯤ ꯌꯨꯝꯗ ꯇꯧꯕꯒꯤ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ ꯅꯥꯀꯟꯗ ꯀꯣꯔꯣꯅꯥ ꯊꯨꯡꯕ ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯔꯤ ꯆꯠꯅꯤꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯆꯅꯝꯗꯣ ꯌꯥꯝ ꯀꯨꯞꯈꯤꯗ꯭ꯔꯦꯕꯀꯣ ꯑꯩꯅ ꯁꯨꯒꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯄꯧꯔꯒ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯅ ꯆꯥꯎꯅ ꯂꯣꯏ ꯂꯩꯔꯦꯕꯀꯣ ꯃꯍꯤ ꯌꯥꯝ ꯄꯥꯛꯅ ꯂꯥꯡꯊꯣꯛꯑ ꯌꯥꯗ꯭ꯔꯦ ꯅꯪꯉꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯐꯖꯗ꯭ꯔꯥ ꯂꯩꯁꯦ ꯃꯆꯨꯒꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯀꯂꯔꯁꯦ ꯌꯥꯝꯅꯤ ꯈꯔ ꯑꯃꯗꯤ ꯁꯥꯠꯄ ꯂꯣꯏꯈ꯭ꯔꯕꯅꯦꯕ ꯁꯤ ꯃꯈꯥꯗꯒ ꯈꯨꯏꯍꯤꯔꯤꯁꯦ ꯑꯗꯨ ꯃꯥꯏ ꯀꯂꯔꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯈꯨꯂꯥꯡꯒꯁꯦ ꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯩꯈꯥ ꯈꯔ ꯄꯥꯜꯂꯦꯕꯀꯣ ꯌꯥꯝꯅꯕꯨꯗꯤ ꯄꯥꯟꯗꯦ ꯑꯗꯨꯗꯣ ꯌꯥꯏꯉꯪꯂꯥꯒ ꯂꯣꯏ ꯆꯣꯡꯈꯠꯂꯦ ꯍꯧꯖꯤꯛ ꯌꯥꯏꯉꯪꯂꯥ ꯆꯣꯡꯕ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯁꯤꯗ ꯃꯨꯟꯇ꯭ꯔꯤꯛ ꯃꯨꯟꯕꯒꯁꯦ ꯀꯦꯟꯕ ꯍꯧꯔꯦ ꯂꯣꯏꯃꯛꯇꯤ ꯃꯨꯟꯕ ꯅꯠꯇꯦꯕꯀꯣ ꯈꯔ ꯃꯨꯟꯕꯅꯦꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯄꯥꯟꯕꯕꯨꯗꯤ ꯍꯧꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯃꯊꯪꯗꯗꯤ ꯃꯌꯥꯝ ꯄꯥꯜꯂꯛꯑꯅꯤ ꯍꯟꯗꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯄꯥꯟꯕꯗꯣ ꯑꯣꯏꯗ꯭ꯔꯤꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯤꯀꯣ ꯇꯣꯡꯕ ꯌꯥꯏꯉꯪꯂꯥ ꯅꯦꯠꯅꯤꯀꯣ ꯁꯤꯗꯒꯤꯗꯤ ꯈꯤꯇꯪ ꯃꯨꯕ ꯃꯥꯜꯂꯦ ꯑꯃꯨꯕ ꯈꯔ ꯍꯦꯛꯁꯦ ꯈꯅꯥꯎꯁꯦ ꯅꯥꯗꯤ ꯅꯥꯔꯤꯕꯅꯦꯕ ꯎꯗ꯭ꯔꯦ ꯐꯖꯅ ꯈꯅꯥꯎꯁꯦ ꯅꯥꯔꯁꯨ ꯆꯥꯅꯤꯡꯕꯅꯤꯅ ꯑꯃꯅꯤꯇꯪ ꯆꯥꯊꯣꯛꯄ ꯇꯧꯕꯅꯤꯗ ꯉꯁꯤꯗꯤ ꯀꯤꯂꯤꯆꯅꯥ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯆꯉꯥꯡ ꯊꯥꯡꯒꯠꯂꯦ ꯉꯁꯤꯗꯤ ꯃꯣꯏ ꯃꯃꯥꯟꯅꯕꯁꯨ ꯌꯥꯎꯕꯅꯤꯅ ꯆꯥꯁꯦ ꯈꯔ ꯌꯥꯝ ꯂꯣꯜꯂꯦ ꯑꯗꯨ ꯁꯤꯗ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯁꯦꯝꯕ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗꯦ ꯉꯁꯤꯁꯦ ꯁꯥꯁꯨ ꯌꯥꯝ ꯁꯥꯏꯕꯀꯣ ꯑꯗꯨꯗꯨꯅ ꯑꯉꯥꯡꯈꯩꯗꯣ ꯍꯩ ꯃꯍꯤ ꯊꯛꯅꯤꯡꯉꯝꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯩ ꯃꯍꯤ ꯈꯔ ꯄꯤꯔꯨꯒꯦ ꯇꯧꯕꯅꯦ ꯅꯨꯡꯁꯥꯁꯦ ꯈꯨꯠꯁꯥ ꯑꯃꯅꯤ ꯁꯥꯔꯤꯁꯦ ꯁꯨꯒꯅꯨꯅꯦꯅꯦ ꯍꯣꯏ ꯂꯥꯛꯑꯝꯃꯦ ꯃꯣꯏꯅ ꯀꯩꯅꯣ ꯄꯨꯔꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯅꯦꯁꯦ ꯍꯋꯥꯏ ꯑꯣ ꯆꯥꯛꯍꯥꯎꯅꯦ ꯁꯤꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯤꯅꯦ ꯍꯥꯎꯔꯅꯤ ꯁꯤꯅ ꯑꯣ ꯀꯩ ꯍꯥꯏꯕ ꯍꯋꯥꯏꯃꯨꯛ ꯑꯃꯁꯤꯅ ꯀꯥꯡꯇꯛ ꯑꯣꯏꯅ
ꯁꯦꯡꯅ ꯍꯥꯝꯃꯨ ꯌꯥꯔꯦ ꯑꯁ ꯃꯈꯥꯗꯒ ꯂꯣꯏ ꯇꯥꯍꯜꯂꯦ ꯏꯟꯖꯥꯡ ꯍꯩꯔꯛꯑꯣꯔꯥ ꯅꯪꯒꯤ ꯁꯤ ꯍꯩꯔꯛꯎꯔꯥ ꯂꯥꯝ ꯐꯪꯒꯗ꯭ꯔꯣ ꯅꯪ ꯂꯥꯝ ꯐꯪꯒꯗ꯭ꯔꯣ ꯍꯥ ꯐꯪꯒꯗ꯭ꯔꯕ ꯆꯤꯆꯦꯅꯅꯦ ꯐꯨꯒꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯣꯏꯅ ꯑꯉꯥꯡꯁꯤꯗ ꯐꯨꯔꯤꯁꯦ ꯏꯁ ꯈꯠꯅꯔꯤꯖꯣ ꯈꯠꯅꯕꯒ ꯍꯧꯖꯤꯜꯂꯤꯅꯦ ꯅꯪꯅ ꯍꯥ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯃꯨꯛꯀ ꯇꯧꯔꯨꯅꯦ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ ꯑꯝꯇ ꯇꯧꯔꯣ ꯉꯁꯤꯅ ꯄꯄꯥꯒꯤ ꯒꯨꯂꯤ ꯂꯩꯕ ꯂꯥꯛꯄꯅꯦꯕꯀꯣ ꯃꯥꯏ ꯒꯨꯂꯤ ꯑꯃ ꯑꯅꯤ ꯂꯣꯏꯔꯦ ꯑꯗꯨꯗꯨꯅ ꯒꯨꯂꯤ ꯂꯩꯕ ꯂꯥꯛꯑꯝꯕꯅꯦ ꯑꯩꯈꯣꯏ ꯗꯤꯝꯄꯤꯁꯨ ꯂꯥꯛꯑꯦ ꯇꯨꯏꯁꯟ ꯍꯜꯂꯛꯑꯒ ꯗꯤꯝꯄꯤ ꯌꯦꯡꯉꯣ ꯍꯥꯏ ꯇꯧꯔꯣ ꯇꯨꯏꯁꯟ ꯆꯠꯄ ꯋꯥꯕ꯭ꯔꯥ ꯇꯨꯏꯁꯟ ꯆꯠꯄ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯌꯦ ꯃꯤ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯆꯪꯈ꯭ꯔꯁꯤꯔꯣ ꯏꯕꯥꯏꯅꯤ ꯍꯥ ꯇꯜꯂꯦ ꯀꯩꯒꯤ ꯑꯁꯤ ꯎ ꯃꯊꯛꯇ ꯁꯥꯠꯂꯤꯁꯦ ꯐꯖꯗ꯭ꯔꯣ Broken but strong, gotta move on. You're not a bakery.